ngasi ekhoi gi manipur da tawrise ta sengna ekhoi angakpa ma pawe ngasi double engine ne haina lawramba sarkar sina ngasi ekhoi gi leibak sita asiuna sathina sidagi hena sathina ngai leitre ko sida phawa tumin leibiri si karino sina ina hangjaningi se adu jaga jaga da ngasi thoiba sumaina thokiba mamang da ke hanna thokre adu sumaina ihau khara tawramaga asibadu haksang du lauraga paisa khara piraga adum jasinagiba adagi matamda khara hau tawramba adugi het loibaga mu akhoi gi chief minister birena sumaina khudom misinga wa khara ngangakpa adagi mu mana ngangakpa de kukina mu kapakpa adagi mu erang mu lakpa sumaina akhoi ji masin sidana ngasi phawla e si akhoi ji kanana kan bi dori geba akhoi bi kan bi ga da mi si kanano ba manung akhoi gi icha inau mayama sing manda leiramba sing du so thokla aga manipur ima kan ngane na thokla e tasena na handa ki maitai ga kuki gi lam se moi leiram da tar ga de khoi tum siram ba su yae ba moi me am kan bi moi me am yaudana adagi khulaki icha inau mayam yaudana mai ma gi tawdana kal e manipur se adu oitar ga di hojik so tasena na akhoi na parja akhoi na ihau si yam kanna haidi karim ta akhoi side na itana rajniti gi khaidana ma gi ne ai gi ne khaidana akhoi se amuk tang punsil laga akhoi se masi machi mataida houba na tabai hose amukang akhoi imphal sar si yona amukang houba pameba imphal sar si hek hauraga yauba matamda thokpa malak janeba hauji lawai thwai ji nya phamya da mi sibagi thausa da baneba